Lupa crore chamaga Manipuri sangna Imphal East District ki Chingkhai Chingda Saba Water Treatment Plant Chief Minister N Biren na haunabi matungina sangaduna miyamda ising piba hokre. Manipur na G20 Summit mai pak na pangthokpa ngambada Honorary Consul Republic of Indonesia Embassy of the Republic of Indonesia Mahesh Kumar Saharia na thagatpa phongdorakli. Ngasi G20 Summit loishindu numita G20 delegates singna Govindaji Mandir yauna Imphal City de leiba tongan ba mafam singda satuna yengkhre. Sivasena gi ming amadi symbol asi Eknath Sinde group natana atopa matana sizinaba yaroi haina Manipur unit ki president Moirangthem Tombi na phongdokre. Nupi DC amana kairau kendra gi MLA yauna G20 gi delegate singai boina lai gi mandop amada kakhalubada laisangi sebaroi singna tanthorakre. Amadi art exhibition toina pangthokpa haibasi layekpa singidamak yamna mathau tai haina art and culture commissioner M Joina phongdokre. IS News meeting tabiri ba khoi puna makpu taram loksari COVID-19 degi ngakthoknana ba khoi toina hambiu hand sanitizer sizinabhiu mask upiu physical distance thambiu yariba makai vaccine dose na kapthokpiu section bana puna makki yaifabani hojik pau sandok na pizari lupa crore chamaga Manipuri changna Imphal East District ki Chingkhai Chingda Saba water treatment plant ngasi Chief Minister N Biren na haunabi matungina sangaduna miyamda ising piba hokre. Nongmada ising liter million nifu manga puthokpa ngambagi capacity leba water treatment plant asina Imphal City manungi area kharagi mathau tabe ising pigadori project asina Thobal dam dagi purapa ising adu ningthina treatment tawraba matungda miyamda fanghangani ngasigi thoramadu da Chief Minister N Biren na state asigi miyamgi mathau taba ising asi lenga ki maikai dagi fanghanba ngamnaba angam thakta hotnari ngasi sangari ba treatment plant asina Imphal City ki mapham kya da ising piba ngamlagani Loktak Lake Izail River Barak Turel yauna mafam kayadagi ising lauduna miyamda fanghannabasu honari miyamnasu asiguma matam asida maram sadana ising manghanbagi thabak toklasi haike ising lakfam gi maru oiba mafam oiriba Turel maru area sing amadi ching singda umang kokthoklaga popi thariba asisu khudakta lepiu amadi tampaki mafam kayada leiba pat singda patata sinduna patki aseng basakta manghalliba asisu khudakta lepiu haina Chief Minister na appeal tawkhe State asida G20 ki mifam mai pak na pangthokpa ngamkhiba sigi damak Chief Minister ki maikai gi state asigi miyam amadi lenga ki employee punamak pusu thoramadu da thagatpa phongdokhe Water source ye koi mafam ani hum dagi long nam honari ekoi Loktak tagi ising si pipe na pukhala kana Imphal gi swagi area da sukumbai area amada tong na thamaga hayeng madugi any drakar la pakana madugi ising duna mu yen da ya na Loktak tagi ising khatpa ma number 1 da dagi Number 2 da koi Barak River ki se leba isai river ina koi tupul gi manakta le river sigi ising asigi turel se ma koi power na inkhalaga chingda gi dorkanda chingda rom da tharak na bagi storage ong na bagi source oi na bagi ama na Barak Karong site gi akoi tunnel hulaga samobungi area le gi ising poraga Hariba option ani humse source yaudra de koi heng population hengala ibisiga madugi ising logom du thamogdra gi yaro jamina hariba humse koi project kana semi engineering dorkanda haiba bapam humse hariba pot punamuk si uloidra di yaro ko rainwater de koi khara reserve ta hogani rainwater harvesting ge koi phajani yung khudimuk ta hape adu Manipur lengakna G20 Summit mai pak na pangthokpa ngambada Honorary Consul Republic of Indonesia Embassy of the Republic of Indonesia Mahesh Kumar Saharia na thagatpa phongdorakle IS News ka akhanan unabada Mahesh Kumar Saharia na Imphal da lakpasi achoba experience ama fangbangami amasung Hana khangam daba kaya khangbangam le haiki B20 conference da Manipur lengak na thamkiba presentation singadu top pa ama oi hairaduna masina state asigi tungi oi ba kanagadaba kaya adu mayek singna thammi haiki Manipur lengak na pangthokiba B20 conference da state asibu mathangi thak amada Puraknabagi hotnariba singadusu utli hairaduna Consul Mahesh Kumar Saharia na G20 presidency asi Indonesia da mamang sahida pangthoki haiki
Mahakna Indiana handak chahi asida G20 presidency pangthokpada nungaiba phongdokladuna leibak asina singthaningai oiba thabak ama pangthokpa ngamle haiki. To be here in Imphal at Manipur. Indonesia was the G20 presidency last year, and we are delighted that now in India it has taken over, and they have done a wonderful job. Government of India, Government of Manipur, and CII, they all together have done a wonderful job of organizing the G20 and B20 meeting at Imphal. To be very frank, it is much beyond the expectation when I came. As the chairperson of ICC, I have come to Imphal in past, and I found a lot of potential in Manipur, but I also noticed that it was not being used to the expected level. But this time it has been an eye-opener. The presentations. Kolkata Labour Protocol in the Economics and Culture Consulate General of the Russian Federation ki head Ekaterina Lazarevana IS News ta Manipur gi miyam na makhoi bu harau tayam na loina bibagi damak harau wa phongdorakhe Manipur gi nat amasung chatnabina mahakpu sumhatle haike Russia na India ga leinariba mari hanadagi mapangal kangkhathanba pamli hairaduna India na handaki G20 presidency asina leibak singi marak khaktada natana regional gi thakta su cooperation pinanabagi pandam thamli haike Ekaterina Lazareva na halakadawriba chahi singda Manipur amasung Russia gi region amaga cooperation pinaba ngamlabadi madu yamna phaba thausil ama oigani haina su phongdokhe. Amazing experience. I'm really impressed by all your cultural traditions, customs. Like, it was a very warm welcome for all of us, and this level of hospitality is not like in the line of comparison with any other state. So, right now, Russia is very interested in diversifying ties, especially with India, and as one of the main goals of India this year during the Ngasi G20 Summit loishinba numita G20 delegates singna Govindaji Mandir yauna Imphal City de leiba tongan mafam singda satuna yengkhre delegates singna Delhi gi damak Imphal thadok tringaida Govindaji Mandir da satuna lai khuramkhe delegates singa du Chief Minister Nongthongbam Birena lusingkhe makhoina ima kaithel da su chatkhi khongsada du da Chief Minister na hai G20 delegates singda Manipur gi tongan ba phurup singi punsi mahing amasung jagoi isagi mahau khangan khe India gi presidency makhada Manipur lengak na Union Ministry of External Affairs amasung Confederation of Indian Industry ga khusam naduna February gi tang 13 gi haukiba G20 gi Business 20 conference da sarukya kiba delegates singna ngarang bus tongduna haingang da leiba margin jing da satuna mafamadu da arambai amasung sagol kangjai sanaba mityeng takre masigi tungda loktak pat da satuna pat yengkhe khongsada duda delegates singna loktak yogdringai da moirang da leiba INA headquarter yengkhe tungda sanga ethnic park da satuna ayuki saklen saraba matung Imphal da amuk halakhe Numi humni sumna sathakiba summit asida Australia, Argentina, Bangladesh, Bhutan, Chad, Canada, China, France, Greece, Ireland, Japan, Nepal, Russia, Sicily, Singapore, South Africa, Switzerland, Tunisia, Uganda, United States, amasung United Kingdom na chingba laibak singdagi lakpa delegates samaga 13 na saruk yaki. Siva Sena gi ming amadi symbol lasi Eknath Shinde group natana atopa matana sizinaba yaroi karigumba sizinaraba tarabadi logi mateng logani haina Siva Sena Manipur unit ki president Moirangthem Tombi na cheksinwa thamlakle wafam singase Imphal gi Babu Parada leba Siva Sena gi office da pangthokiba party sira nauna changlaklaba miyoi sing taram opagi thoram amada phongdokhibani mahangna makha taraduna tha kharani gi mamangdagi party sira sayet namba leirakiba du Supreme Court na wayel satharaba matung Election Commission of India ECI na Siva Sena gi symbol lase lirung amadi tenjai oina sakhangbaga loinana Maharashtra gi Chief Minister Eknath Shinde na luchingliba party sina achumbani haina lauthorokpa ase nungaiba fawi haike maramaduna party ase ming amali symbol atopa amatana sizinabiganu M Tombina haikibada state asida BJP lengak lakpadagi lambi thong fagalakpada natana chakhwat thaurangi hiram kayada mangjil thana changsilli War on drugs ki khongjang asida ekhoi punna sagatmi nasi masina tana lengak asina pakhalakpa thabak thoram singda ayet papibagi hainabi thadokpiyo Umang wamang kokthokpa asina mausagi khalda chauna akaiba pirakpana awaba mayok nare hainasu mahakna phongdokhe
सी गवर्नमेंट से थबक तवेना हाइबदा अइना पैसा फंगदौ नते हबा तौबुदु तवे हाइबिगोनी अफबा थबक तौबुदा मदु थागतपा हाइत्रब मीदो अदुगी मीदु रांजी तौबिरुनो तुकबिरो मतम मांगनमनेबा होजिक दोला दोली खाइदना तौदौ थबक से अखोई ड्रग्स से प्योरली जीरो टॉलरेट प्योरली मणिपुर की अदुमंग नमद्रगसु अखोई मियाम से ड्रग्स साधन होनबगी मेकानिज्म मखोई थीसेबा मसिदा बादी विवादी पॉलिटिकल पार्टी की अदुग नुपी की नुपा की अदुग कदागुम अमत खेनब थमदना मसिगी थबकसु तौसे अफब थबक तौद फैयेबा अखोई हाइबगी हैनबी थमसे अदुग अखोई पुन्नमतंग मणिपुर से अखोई तोंगान तोंगान ब पीबगा ममी लाख मतमदा बन ब्लॉकेट दिस एंड दैट तौसे मसिबा तोकपिरो हाइबसिमा शिवसेना की मकैदगी सिमा अपील तौजरे G20 की डेलीगेट सिंगना स्टेट असिदा अहान बा यूरोप नुमिता मणिपुर की मसक नाइबा लाइसंग अमदा डिस्ट्रिक्ट अमगी नुपी डीसी अमना कैराव केंद्र की एमएलए यावना मीरैबाक लाप G20 की डेलीगेट सिंग अदु ngaइबो ओइना लाइगी मांदोप अमदा काखलुबदा लाइसंग अदुगी सेबारोय सिंगना लाल लाकपदौना हौगलकलगा तानथोखरे हाइरी थवोंग अदु कैराव केंद्र की एमएलए लौरेंबम रामेश्वर नुंगनांग फोंदोखरे एमएलए रामेश्वर ना महाकी सोशल मीडिया अकाउंट दा थादोरकपा पोस्ट अमदा लाइसंग दा चंगलुबसु नते लाइसंग यौगदबसु वाली मीरैबाक की डेलीगेट सिंग अदु ngaइबो ओइना मांदोप दा चंगुबनी मधुसु मखोगी मांदोप सेनबा मियोय अमगा चंगमिनबनी अतोप स्टेट सिंगी अचौ अचौबा लाइसंग कयादा लाई खुरुंबा चलुरे मफम अदुददी करीमता हाइरक्ते नुमित अदुदा मांदोपता कारुबगी यामना नुंगाइतबा मोंगदा डीसी नुपी अमदा चथरखिबा थवोंग अदु यामना नुंगाइते हाइरदुना एमएलए ना हाइ अखोई मैतै मसेल मांगी सेंगी हाइदुना अखोई मसेल गी मरक्ता यंगथिनरिङैदा मैतै सिंगसी नोंमदी मुटलगनी मणिपुरी अमा ओइना लमदम असिगी लाइसंग अमदा चंगलुबदा मखोइना अपाम ड्रेस सेलक्ते हाइदुना ताथी ता ओइना तौरकपा असि मखाताना तौहन्निंगदे अखोई लेमिनसी हिंगमिनसी हाइरगदी असिगुम्बा थबगसी अमुक हना तौबिगनु लाइनिंग लाइशोन खुदिंगमा इकाई खुमनबियु सनामही लाइनिंग चटपसिंग ताथीना तौबिबा असि पेंदे हाइबा वाफमसु एमएलए ना फोंदोखे मैते अमोरबगी सुगुम्बा कनोजे नंगबने अतोप कोई तोंगान तोंगान बा मदुराई कामाख्या अदे तोप बिनाबोन सिंग मया मै सोखर मचले अदुमा तुम चंगे केम हारकते अदो ngarang do इचम जमाम तोप तु कम काव तो दमाजे थांगा तानोदना इसिन पिमचा दु तोबी लाइ सेवा सिंग दुना दुना याम नुंगाइते दुना ए थमजम जो खै मैते मसन सुमाइना मांगी सेंगी तोंनो लेरगदि नोंगोमगी सुम माइनोरिटी वेलकन खै मसन हानर कांद नोंगो तो खै मालेम मैते से मुतकिनि मसिजिमा आइ तोहन याम थमोय सोखै आर्ट एग्जिबिशन तोइना पांगथोकपा हाइबसी लायकपसिंगिदमक यामना मथौ ताइ हाइना आर्ट एंड कल्चर की कमिश्नर एम जोइना फोंदोखरे ngasi इम्फाल के थांगमैबन लौरुंगपुरे लेकाइदा लेबा आई आर्ट गैलरी दा पांगथोकिबा सोलो आर्ट एग्जिबिशन अमदा वाफमसी एम जोइना फोंदोखिबने एग्जिबिशन असिदा मंगसा ताबम सैमसन ना कुमजालिसिंग मगा चमापन मरिफुद्रा मंगादगी ngasi फावबा पाइखतखिबा पेंटिंग अमदी स्कल्पचर हुमफुद्रा मंगा मियामदा पुथोक्तुना येंगहनखे एम जोइना थौरमगी अथोइबा मिथुंगलेन ओइना सरुक याखि एम जोइना मखा तारादुना लाई येकपा आर्टिस्ट सिंगिदमक लेंगाकना चीफ मिनिस्टर की आर्टिस्ट सिंगी तेंगबांगी मखादा सेंथंग अमदी पेंशन चिंगबा पीदुना पुंगनिंग थौगले एग्जिबिशन तोइना पांगथोकपा हाइबसिना आर्टिस्ट सिंगना येकलिबा लाई सिंग मियामदा खंगहनबदा अचौबा मतेंग अमा ओइरी आर्टिस्ट सिंगना थवाई हक्सांग यावना मखोइना पाइखतलिबा थबक अदुदा पुंगनिंग चंगदुना माइ पाकपा मियामना सखंगबा ओइबा ओइनाबु होनसी हाइकी सिंगी तेंबांग हाइबा स्कीम मसी मकादा लाख मोय बियाई लिसिंग यांखै ओय बियाई लिसिंग कुंगा ओय बियाई मसी कोइना पीरी अदुना हदकी चलिबा सही हाइतारे मार्च लोगदबसे सिगी कोइ सिलेक्शन तौबा लोइगरे अदुना मार्च माउनोदा सेक्शन तौरगा मागी अकाउंट लोइगा सिगी मखाता वदा कोइना मु पेंशन की स्कीम मगा हापसरी पेंशन हारगदी सही मथा ओइदोइनी अदुना ममांगैदगी लाई हेक्टर लाखबा अनमजी कोइ मसक खंगबा स्टेट अवार्डी नेशनल अवार्डी मैम से कोई प्लान तौरी एग्जिबिशन अदुगा मरी लेना स्टेट कला एकेडमी मंगसा ताबम सैमसन फोंदोरखिबदा आर्टिस्ट सिंगना लाई येकपगी सिनफमसी थवाई यावना होटनरबदी पुंसी हिंगबा ngami स्कूल द पेक्लिबा महैरोय सिंगदा लाई येकपा तंबिरिबा दु मखोइदा लाई येकपगी सिनफम हाइगदबनी हाइबा नत्ते मखोइना तमलिबा लाइरिक अदुदा अयेकपा लाई यावरगदी मखोइना लाइरिक अदु पाबदा हेना थवाई यावना पानिंगबा पोखली हाइकी
Manipur ki governor oiramba hojikna Nagaland ki governor oina thau puragadaba La Ganeshan bu farewell pibagi thoram ama ngasi Imphal ki Rajbhavan da pangthokre thoram asida Chief Minister Nongthongbam Birena La Ganeshan ki maphamda tobimal khangba utkre La Ganeshan state asigi miyam gi yaifana ba pangthoklamba thabak thoram singbu CM Birena mahake personal media account da singthakhe La Ganeshan Nagaland ki governor oina thau pugadoriba asigi damaksu CM na yaifa paujal piki AK Nonganba alias Ajing Apokpa Laikhidraba Hanagi Minister AK Langam Laifam Kwakathel Awang Konjeng Laikai gi mihata accused oiribi Thoksom Sonia asi police na faraba maramna mahaki statement adu miyam nupi samas amadi JSC da khangan biu hairi ngarang Awang Konjeng Laikai community holda Manipur nupi samas maira pai bilup amasung lamdamasigi JSC gi apun balup na laukhiba warep sing media da phone kraba matungda Thoksom Sonia asi police na fare haiba pau fangbadagi ngasi amuk hanna hairiba lup sing asina mifam ama pangthoktuna makhata ba warep khara laukhi haina Nonganba JSC convener TS Asala Tana press da thadorok serol amada phongdorakli warep sing adu da pallibadi Thoksom Sonia gi statement miyam nupi samas amadi JSC da thambiu amasung Nonganba mihata January basing makhatana athuba da fabiu karigumba fada batarabadi khongjang leptana changsingani hairi All India gi oina pe channel broadcaster kangbuna channel mamal ka hena wangkhalakpa maramna MSO singna channel sing sandokpada awaba oibadagi subscriber singna yenglamban nungaiba channel sing thaba ngamdaba sigidamak waraubidanaba subscriber singda haijari MSO NXT Digital HITS ki maikaidagi broadcaster kangbuga warisana duna athuba matamda yanaba ama puraktuna hairib channel sing asi amuk hanna fanghanjagani matam adu faudading ngaiminasi haina Iscom management gi maikaidagi subscriber singda appeal tawrakli Kaitharaklaba mahosagi khal kannabagi pandamda sanghalasi iramdamgi anisuba tangkak oina Committee of Civil Society Kanglaipak CCSK Thongmi singna ngasi wa khadalaiba nongdam iputhau sanglengi akoibada leiriba nomai chingda ulchara chaniyang khairom thakre ulchara thabagi thoromga mari leinana CCSK ge President Jitendra Ningomna phongdorakhibada ching amadi tamda uyan thatpa maram na mahosagi khalda ahongba kaya pirakle masidagi ngakthokna ba u marang kaina thaba mathok tai ahan ba tangkaki oina khunja singa khusamnaduna ulchara lising amaga Jamgarom thaduna ningthina senaduna u singadu hinghanba ngamle makhatana u thabagi thaba se sathakigani maru oina popi tharamba mafam singa madi umang laigi laifam singda u thaningba singna CCSK da pau phawira u haina Jitendra Ningombana appeal tawki kalgi singdu reasonable oibo mongda pibu ngamna ba koi forest department ka tied up tawjaraga koi chinjara ke musung koi saju thab yogjege loina na singi area gi popi plantation tawgun na kakki ba kahin gi ba maru ko sing kanoma yam sing su angam makai gi koi tawu ngamna ba koi su khona jege miam pumna mong su kul gi lekai kalam kanon su usa thabgi drive sathamine harika Apunba Manipur kanba imalub MKLG masaloisang ama oiriba apunba nupilob anulna haurakpham thiba haurakpham khongul libagi pandamda Assamgi Hozai district tagi mioi tarataruk Manipur da thunglaba nini sanba numita Bisnupur district ta laktuna ngasi Nambolda taram okre tha sagi taranipan da Imphal da thunglakhiba apunba maira paibilob Hozai district ki president Brahmachari Mayum Padmabati Sharma Vice President Karuna Devi amasung Assistant Secretary Hema Devi na luchingba mioi tarataruk Anulgi General Secretary Mongjom Anita gi yum Nambolai tonjamda Imma Singh adu taram okay opagi thorumda Amkelgi Advisor Khangembam Anande President Lorembam Nganbi Secretary Ngangkham Prabhapati Assistant Secretary Organization Bisnupur District Abuzam Samina Information and Public Relations Secretary ANGOM Susma Anul Bisnupur District ki President Lorembam Pramo, General Secretary Mongjam Anita, Secretary Organization Khaidem Pramo, Finance Secretary Yumnam Lata, amadi Amkelge Masaloishang amo iriba nongpok lengak apun banupi lupke President Imphal East
Yumlembam May Masu Saruk Yaki, Apun Bamara Paibilo, AMPL Hosai District Ki President Brahmachari Mayum Patmabati Sarmana Fangdo Kibada, Manipurgi Ima Singa Unaduna, Makoibu Harau Tayam Okpiba, Makoibu, Laifam Len Singda Chatuna, Lai Kurumba Fanghanba, Mafam Keada, Koiba Fangzaba, Amadi, Haurapam Oriba, Lamdam Asigi Chak in Sang Sab Fangzaba Sida, Hiningai Laitana Nungaiba Fawi, Haiki. AMPL की वाइस प्रेसिडेंट करुणा देवी ने फोंदोखिबदा मणिपुरदा यौरक्लबा मतुंगदा इमा सिंगना मखोइदा वाखल लौसिंग कया ताकपिरी मसीदमक हाइनिंगाइ लेतना नुंगाइबा फावी मतुंगदसु लाकपा ngamjaba haina isorda khurumjari haike thoramadudha hojaidagi lakpa ima singnasu makhoibu taramna oklam liba manipur gi ima singda achamba khudol sing tamkhe hojaigi ima sing okpaga loinana makhoiga punna chaklen amasu chaminakhe Kumja Lising Aniga Kunda Lilong da Satakiba drug Tingbagi Kongjang Amada Laikidraba Mioi Amagi Imung Manungda Sana Tangnaba Polam Mateng Pang Bugaloinana Laikidraba Mioi Adugi Macha Sing Lemna Mahitama Lagani Haina All Lilong Anti-Drug Association Aladana Lautokre Haukiba Kumja Lising Ani Kungi January Gitang Tarat Taruke Nuvidangda All Lilong Anti-Drug Association Amasung Matamadugi Lilong Police Station ki Officer in Charge O Ozit ki Apunba Tim Amana Lilong Maiden Kun Tathabi Da Leiba Drug Lalon ba imung amanda drug faba changlubada imung adugi mioi singna nongmai kapthorokpada panduna lekidraba khun asimaktadagi Mohammad Sajid Khan chahi kun mapan apokpa Mohammad Azad Khan gi mayumda pangthokpa achamba thoram amada ngasi alada Lilong gi miut sing Lilong Police Station gi OC N Tiken amasung Lilong da leiba tara taruk suba Assam Rifles ki Post Commander Major Kapadyagi apunba tim amana chana thakna polam amasung sel gi tengbang Laikhidrabagi loina biyamadi mahaki lehori bamasa anida pikhe ngasigi chana thakna polam mateng pangbagi thoramadu da saruk yakiba matamadu gi JSC gi convener oikhiba Abdul Nasir founder Islamic English School gi Lilong Hangam Thabina haikibada matamadu gi Sajid ki mishi adugi JSC amasung imung manunga Manipur lenga ka Yanaki wafam sing ngasi fawa thabak to onthok pirak palaitri JSC gi maikai degi shu makhatana taksilu basu Laitre matam aduda laikhidrabagi imung manungda matam adugi lengakna chana ba thabak happy gani haikiba wafam ngasi fawa thabak ta onthok pirakpa laitre Sajid ki mishi adu war on drugs ki khongjanga mada laikhidabani numit aduda Sajid truck lalon ba kangbu aduga drug faba lakpa alada gi kangbu ga mungnarakpada kham lubda nongmai kapthorokpadagi panduna khudakta laikhidabani alada amadi atai CSO mayamna hairakpadagi aina founder oina chalairiba Islamic English School da Laikhidraba Sajid ki leihoriba masa ama mahagna class 10 pass tauba phauba lemna mahi tamhalagani haina mahagna makhatana phongdokhe ngasigi thoramaduda alada gi maruiba miut sing Lilong Sports Association amadi atai CSO kaya gi miut sing su saruk yakhe National Medical Organization Manipur NMO amadi Seba Bharati Manipur anina sayol amasub nastathagadaba Dhanvantri Seva Yatra gi manungsanna manga suba medical camp oina Kangpokpi Kendra gi manungsanna leiriba Santola Bari Village Youth Organization ga khusumnaduna free medical camp amanga si pangthokre camp masida Santola Bari Village gi akoibada khundariba Prasal Gopibung Tokpa Nepali Amaledara amadi Sethi Khola Khungi Miyam Yauna Mioi Chamaga Ahumna Layingbada Saruk Yakhi Khunja Singh Asida Rems ki ENT Medicine Pediatric Surgery amadi Gynecology ki Dr. Singh na Layingbagi thabak sathakhe Mioi Taranipan da ECG amadi Mioi Kuntra da blood sugar test tawagi khudong chabasu pikhi hairi Thastagi tara taretagi numit humni subna Sandel District ki All Wangparel EFCI Church da Satharakiba Evangelical Free Church of India EFCI Eastern Area Presbytery EAP Linkhatkiba gi chahi kun manga mapung farakpagi thorom Presbytery Conference Cum Silver Jubilee Celebration ngasi lining lai solamadi natki oiba thorom kaya galoina na luisin khrei Conference Cum Silver Jubilee Celebration aduga mari lainana Jubilee Committee gi Chairman R Areng na phongdorakhibada chothe jati astina dharmagi lambida changba horakpasi Evangelical Free Church of India EFCI haiba kanggo sina kumjali singam ga chamapan marifu mapandagi ishorgi paujal sandokpa office ama oina haurakhibani ngasidi ishorgi thabak torokpa asi chahi kun manga mapung fari hairaduna ngasidagi aikhoi khudingmak hen sakhatpa ishorgi thaujal su fangba oira sanu haiki
Be Doers of the World haiba thimda pangthokiba press by Tree Conference kam Silver Jubilee gi thorom adugi ngasi loishinba numita EFCI gi Vice President Reverend C. Caldingly Jogdena Minister oina saruk yaduna Silver Jubilee gi Nungbi gi maikum hangdokhe loinana EFCI gi Information and Publicity Secretary Reverend Simon L. Darngauna Silver Jubilee gi souvenir haunabi matung ina phongkhe jothe furup sing tagi oina pangthokpa conference kam Silver Jubilee gi thorom maduda saruk yariba miyambu EAP gi chairman W Rengchang Tharna taramna okpa amasung sak takpagi warol piraduna nat ki oiba fi amade memento sing khudol tamkhe thorom maduda Eastern Area Presbytery gi manungda leiriba all Wang Parel Purung Khulen Zion Tlang Bethel Happyland gi EFCI Church Luchingba Singh Committee Women amasung Youth Department ki hanagi amadi hauzik thaupuriba sing tongan ba Presbytery sing gi Luchingba Singh amadi khulgi nupi angang kayana saruk yakhi Singa Makha Lekai Welfare Club na sendona nomagi oiba lemna mitlayeng bagi kem amangasi yarikpok Singa Makha Lekai Sangai Ground da pangthokre Dr. Amadi staff puna tarana saruk yadana pangthokhiba kem maduda nupa amadi nupi puna mioi chaniga anida mathau taba hida langthak seksu lemna phanghankhe loinana anok darkar taba mioi chamaga kunthra mathoi da su club asigi maikai degi lemna anok frame sing pikhe kem aduda ngaudong leiba operation mathau taba mioi ahum amadi night blindness oiba mioi ani thengnaki kem asiga mari leinaba warol piraduna Singa Makha Lekai Welfare Club ki Secretary Muhammad Akbar Ali na phongdorakpada mit haibasi mioiba khaktanatana malem asida leiriba jiba panba khudingmakta khwaidagi maru oiriba organ amani adubu haujiki matamda mobile sizinabadagi mit nungaitaba amadi ubagi pangal mangsilakpagi issue nongmagi hengalakli asigumba miyoiba jati asina thengnariba khudong sadaba singasi kharata orabasu kokhannabagi pandamda ICAM asi Sinjabani Masida Singa Kungangi amadi thangnariba khungang singdagi mioi gyana lengbirakduna kem asigi khudong sab lobbi khibasi thagatba phongdoksari haiba wafamsu Secretary Akbarna phongdorakhi United Youth Club UYC Khangabo ki kumjali singani kunhumdoi kunmari gi oina nauna thaupuba sing taramna okhibaga loinana club asina lakadori besahi asida pakhat kadaba thabak thoram sing miyamda khanghanbagi thoram amanga si khangabok part 2 maisnam lekai da leiba UYC ground da pangthokre thoram adu da club asigi hanagi secretary M Rameshwar hanagi president sing KS Momon Singh M Munal Singh M Ibungo Singh Dr KS Akoisana Singh amadi advisory chairman M Tombi Singh na presidium member sing oina sarokyaki thoram adu da secretary Laisram manga leiba Maitaina club asina chahi asil tawgada thabak thoram sing miyam da thamladuna hauji Manipur lengakna yamna kana sathariba war on drugs ki sarkomo oina UYC na konba area da drug ki mayokta campaign sathaba hana digi leiramlaba Raja Ram Mohan Roy Library Foundation asi hena fagathanna ba hotnaba climate change ki matang da club asina uwa thawi campaign haudokpa lekai asigi leiriba lampak macha sing asi upgrade tawba lekai asigi leirak sing ki na geta matik saba drainage system lehenba lekai asigi matik saba gym ama thamba amadi lekai asidagi matik saba national and international ki sanaroi sing puthokna ba honaragani haikhe marak thana ten ba break amatang lozari Go Aviator Academy Mapung Fana Aviation Tamnanabagi Mafam Experience Lairaba Singna Takpi Tambiri Lengsin Bilaksi Aikoi Punna Taminarasi Cabin Crew Amadi Ground Staff Ki Manglanbu Mapung Fahana Nabagi Damag Same Saraba Course Amuka na taram noksari makataba pao. Iram da masida leiriba naha singna makhoi da yauriba talent singa du platform leitaba na maram oiraga uthokpagi khudong saba leiram da badu ngasigi audition asina talent singa du puthoktuna miyam da khanghanbagi khudong saba pire haina Ukhrul district ki Ringus Got Talent audition ki convener AC Rising na phongdokre ngasi Imphal Hotel Sangai Hall da Nipan rak suba Ringu God Talents ki audition da wafamasi AC Rising na phongdokhibani mahang makha taraduna ngasi Imphal Hotel ki Imphal Hotel da audition pangthokliba sida tongan ba district singdagi
India Idol da saruk yaruraba kaya yauna contestant nifu romna saruk yari audition asi chahi khaidaba open oina pangthokpani tha sigi kunmanga da Ukrul district ta amuk audition pangthokani maduda ngasi yawhodaba contestant singsu yawba yagani function open amadi grand finale na lakliba March thagi tang ahum amadi marida Ukrul district ki manung sanna leiba Ringu village da pangthoklagani grand finale da ahan batarakpada lupa lakama anisubada Lupa lising yangkai amadi ahum subada lupa lising kontra pirgani haiki. Talented labor Naham Yam lady, adu moi platform lady was in a Maramoiraga. Talented so even I go review the Oraga, crack and the Yam the Buning I have see Koy Adum Dozer ye. Aduna was sure. In father Nang Hodaba Garigumba, talented labor, socket stoning ba, youths Nahasina, Ukruda 25 audition Amuka Bangkokani. Aduda mayamna suruk yabiyo amuka loina na Manipur da leidiba ichine now group khai da bida Ringui village si yam nakpani 2 hours khak da chatpani mayam lakpiyo hotel lodging kari mayam koi bajana leisure ibani aduna mayamna so angang singbo yam talented leiba naha singbo witness to biba cooperation biba oina mayam koi bisu lakpiyo ai bisu hailing mari Meghalaya gi mikhal numit nipani khakta ngaiselakpaga loinana bot khombagi thabak akan mamongda changsinari tongan ba political party star campaigner sing amadi senior luchingba singna miyamgi mifam amadi rally sinduna makoi gi political agenda amadi wasak sing sakpagi thabak hingalakle tongan ba party gi poll campaign da senja thumja yauna hiram kayada amana amabu maral sibagi thabak su kankhannarakle BJP NPP Congress amadi Trinamool Congress na thabak tawbada manung mapan fauna miyamda Uhandaba amadi marai zaitharaba health infrastructure amadi welfare scheme singi matangda amana amabu khunari nakalamaromda Resdel Party oriba United Democratic Party UDP People's Democratic Front PDF Hill State People Democratic Party ISS-PDP amadi Voice of the People Party VPP na tonganba khasi jansia state ki demand tauri Assam Meghalaya Accord pu amu hingarhanba amadi inner line permit na poll agenda oiri BJP ki agenda na apun Meghalaya gi chawkha thorang oiri senior BJP leader amadi Assam Chief Minister Hemant Biswa Sharma loinana Union Minister John Barlana ngasi East Silong Assembly segment singda wangangani Senior NPP leader amadi Chief Minister Conrad K Sangma Garo Hills region gi miyamgi mifamda saruk yagani TMC senior leader amadi former Chief Minister Mukul Sangma su party candidate ki miyamgi mifamda saruk yagani Manipur da hauki bapung kunmari da COVID-19 ki sample punna humpu test tawada positive case amata thengna khidre Manipur COVID-19 command control room gi matung ina ngarang February gi tang 19 da COVID-19 vaccine taret kapthoke vaccine dose kap khiba hauzik fawada punna lakh kontrani thoi lising humphuni pan satred humphuni pan sukri hairi state asigi apunba COVID positive case lakh ama lising kontramapan samapan kunmari da leiri laina sina maram moiduna lekidaba mi gi masing asi listing ani ga chamaga ni fumapan ni Hauki bapung kunmari da India da nongna mioi chamaga ni funi thoi COVID positive oire laina asna maram oiraga mioi hum lekhidre phagalapagi changsa da mani futra nipan ga dasmik nipan ama oire apan ba confirm case na koti mari lakh ni futaruk listing marifu mariga samapan tarat yaukhre active case na listing amaga chanipan ga marifudra mapanda hengalakle laina asina maram oiraga lekhidaba mi gi masing na lakh manga listing contrast atre humphuni laina astagi nawa faduna discharge tawkiba mi gi masing na koti mari lakh ni phuma thoi listing yangkhai ni thoi ga sani yangkhai ni pani laina astagi ngangthok na vaccine kapthokiba punba mi gi masing na koti chani kun lakh humpu humdoi henkhre malem gi oina covid laichan na khwaidagi hina sohla balebak singi manung da US na ahanba India na anisubada amadi France na ahum subada leiri awang nongpok state ki oina Assam na ahanba Mizoram na anisubada amadi Manipur na ahum subada leiri Manipur lenga ki Art and Culture Department ki makhada leiriba Manipur State Film and Television Institute MSFTI na sinduna numitara mangani gi oiba film appreciation course ama hayeng February gitang kundagi hauduna MSFTI gi conference hall Palace Gate Imphal da pangthoklagani hairi course asi hauzik oriba Manipuri film gi masak mawong hena fagat hanaba amadi film gi thomi singbo ahen ba losing piba ngamnaba MSFTI na sinbani haina cherolamada fongdorakle course asida nainagada ba hiram singdei evolution of cinema amusung film theory amadi cultural theory sing
Traditional media amasung art forms sing digital revolution North East amasung Manipuri cinema gi tunglam chat amadi Manipuri film gi tungi mayon asina chingbani hairi Hauji sanabagi pau amuk pizari Chaliba tha sig tangkun mari dagi hauraga kun taru phawba Hyderabad na yumbu oiduna GMC Balayogi Indoor Hall da chathaga dauriba manga suba National Cadet Taekwondo Championship ta saruk yanaba Manipur gi team ngasi Imphal thadokre National Championship asida state asigi oina sanaroi kunnamadi official ahum na saruk yari State team ke official ahum adu team manager da M James Poni team coach na SS Roses amadi Y Santi Balani Judo Federation of India ki meeting makhala Chennai na yumbu waraga tha sig tara tarita ki hauraga satharakli ba National Sub Junior amadi Cadet Judo Championship ta Manipur gi cadet team na gold medal ani silver medal ani amadi bronze medal manga laukre Manipur gi dama gold medal lauki ba sanaroi ani di cadet girls ki El Nuksi Toy amadi Sital ne silver medal lauki ba sanaroi ani adu El Babu Macha amadi Dipa Patini bronze medal lauki ba sanaroi singna A Wanglen W Agasin M Risibina TS Maloti amadi H Ronini Championship asigi Junior Kanglup ki bout sing hayingdagi hauragani Manipur Cricket Association Sinduna Thasigi Mapandagi Tim Tarani Toina Saruk Yaraga Luang Popa Cricket Ground Satharakliba Taret Suba MNCAW Pralhada Amadi W Ramananda Elite Tournament King Asisana Kiba Match ta PTRC Patsoina CRAU Khamnam Bazarbu wicket Nipanda Maitiba Pikre Match Asida CRAU Khamnam Bazarna Ahan innings Bet pai bada over tarataruka ball amada wicket loina maktura run yang kai manga lauduna target run yang kai taruk thamke ani suba innings ta PTRC patsoi na bet pai kibada over taraga ball mari da wicket ani turaga run yang kai mapan lauduna match asi mai pake match mai pakra PTRC patsoi gi sanaroi RK Rex na over taruk ball langkibada wicket taruk tuhan kiba amadi ball mapan mayuk na kibada run nipan lauduna man of the match ki title loke tournament ki hayengi match ta REYS Nagamapal amadi SCCC Singjamaina Sanaragani Youth Club Cum Information Center Kontha Ahalub Nastinduna Thasiki Tarama Toydagi Club Asiki Ground da Nupagi Tim Tarani Toy Madi Nupigi Tim Mapan Nasaruk Yaraga Satharakliba Taramatoi Suba Yumnam Rasmani Memorial Invitation Under 15 Boys Samadi Under 17 Girls 7A Side Guest Prize Hockey Tournament Kansimai Park na Lusin Kre Tournament Asigi Nupa Kanglup ki final match ta YCCIC C Kontha Ahalub na KSSC Khongmanbu Goal Manga Ahun da Maiti Pikre Nupi Kanglup ki final match ta SYUC Uchekon Khunong na YCCIC B Kontha Ahalupu Goal Taret ka Anida Maiti Pikre Tournament asigi winner oikraba Nupa Kanglup ki YCCIC amadi Nupi Kanglup ki SYUC da Sel gi manali sing kuntra amadi trophy kusin aduna pungning thogat ke Runners up Takraba Nupi Kangluki YCCICB amadi KSSC da Selgi Manalising Kun Piduna Pungning Thogat K Tournament Sigi Nupa Kangluki Best Goalkeeper YCCICC gi Lanchen Banataki Nupi Kangluki na SYUC gi Manglem Nganbi Nataki Nupa amadi Nupi Kangluki Best Discipline Team na Seyo amadi TWC Nataki Nupa amadi Nupi gi Best Promising Player na YCCIC gi Y Roshan amadi SYUC gi Thentoi Nataki Tournament Loisinbegi Thoramda Raja Sabha gi MP lai Ining Thole Semba Sana Joba Social Worker Nongthombam Gandhi amadi Lamlai SC gi MLA Khongban Tabam na Athoiba Mithunglen oina saruk yaki Sports Authority of India NERC Takel na yumbu oiraga Sai STC Kumal Lampaki Indoor Hall da Imphal yauna puna state marina saruk yaraga ngarang dagi hauraga satharakli ba All India Inter Sai Sepak Takraw Tournament ki ngasi sanaki ba Women's Quad Eventa Sai STC Imphal na Sai STC Bareli bu set point kunmathoi mapan amadi kunmathoi tarani panda maiti piramduna winner oikre Nupa Kangluki Regu Eventa Sai STC Imphal na Delhi amadi Dimapur bu mai chiba piduna winner oikre tournament asi hayeng mai paklaba team singda mana yenthokduna loisalagani ngasi no magyoiba engasagi pauda ngasi gi Manipur da khwaidagi sabagi chang asi degree Celsius kunmari dasmik taruk oikhibaga loinana khwaidagi ingbagi changna degree Celsius taruk dasmik ahum oikhe nungsita yawba ising manil gi changna ayukta sada humputaret amadi
ꯅꯨꯡꯊꯤꯜꯗꯅ ꯁ꯭ꯇꯥꯔꯗ 30 ꯑꯣꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Lupa crore chamaga marifunipan changna Imphal East District ki Chingkhai Chingda Saba Water Treatment Plant Chief Minister N. Birenna hauna bimatung ina sangaduna miyam di singpi ba haukre. Manipur na G20 Summit mai pangthokpa ngambada Honorary Consul Republic of Indonesia Embassy of the Republic of Indonesia Mahesh Kumar Sahariana thagatpa phongdorakli. Ngasi G20 Summit loisinba numita di G20 delegates singna Govindaji Mandir yauna Imphal City de leiba tongan mamafam singda statuna yengkhre. Shiv Sena gi ming amadi symbol asi Eknath Shinde group na tana topa matana sijanaba yaroi haina Manipur unit ki president Moirangthem Tombina phongdokhre. Nupi DCM na Kairao Kendra ki MLA yauna G20 ki delegates singai bo ina lai gi mando amada kakhalubada lai sangi sebaroi singna tanthorakhre. Amadi art exhibition toina pangthokpa haibasi lai yekpa singi damak yamna mathok tai haina art and culture ki commissioner M Joina phongdokhre. IS News na pizza bangasi no magyoy pa pau matang asida loizari miding tabi de basingbu amukan na krumjari.